All Tribal Students Union Manipur Atsumna Maruiba Thogdang Loduna Ngasi Thingkhi District Singda Meitai Scheduled Tribe Demand Ki Mayokta Tribal Solidarity Mass Rally Pangthokliba Asigi Mayokta Tampaki Tonganba Mafamsingda su Khongjang Changsinba Toukhre Pawasina Hai Ngasai Anganba Ayuktagi Hauna Sugnu Kanto Lamkhai Kanglatombi Sawombung Kangchup Thobal Churachandpur amasung Cycle Line Yauna Tonganba Mafamsingda Maikai Adongi Miyamsing Thoknaraktuna Lambi Thingba amadi Counter Block Sing Chathaki Tonganba Mafamsingda Lambi Thingduna Lairiba Miyam Aduna Imphal-lomdagi Thingkhi District Singda Pochai Amata Puhankhide Thingkhi District Singdagi su Imphal-lomda Pochai Amata Puhankhidre Khongjang Changsin Kiba Singna Phongdokna Kibada Yelhomi Nataba Singna Yelhomi Singda Singnarakpada Tumina Leithokloi Lengaknasu Forest Ki Lamsing Cheksin Ngakpiyu Masi Natrabadi Tonganba Khongjang Sing Changsilakani Haiki Aikoina Aikoigi right tanba matamda atopa community amatana yetfam suthokti haiki Nakalamaromda ngasi Tonganba Mafamsingda Lambi Thingduna Khongjang Changsilibasing sing tawbiganu haina Chief Minister Nongthambam Birena Phongdorakli Mahakna Mahaki Facebook account da thagalakpa post amada masigumba Lambi Thingbagi thabak asi tawbiganu khudingmak wari sanaraga yanaba ngaktani haiki